Ngasisu mahausa-gumna mayamgidamakta nungairaba fungawari ama uduna lakjari. Wari asibu ibirakpi Kajal Phundrakpam. Wari asigi mamingna Rajkumari Helaima. Thaina ngalingai matam amada leibak amada ningthau loya lakpa kauba ningthau ama palami. Ningthau asi thaujal haiba minungsi chauba amadi sadalanda yamna haithoi singthoiba ama oirami. Mahaki leima Maharani asi mamitta macha amata uramde. Maram asina Maharani Laisna asi matam pummada mathwai nungairamde. Sare safam khangde tumle tumpham khangdaba haibado oirami. Asum tauduna matamdi asum hauki. Leibak miyamna khanarami. Ining thaugi charol churol ase mutladra haina. Raja miyam ase pakhatpa mipaiba poklami. Adubu ningthaubu yaningdaba nungsidaba mantri kharasu yaurami. Mantri sing adudi ningthaubu nungsiramde. Ningthaugi phambal ase yamna kalaklami. Aduga ningthaubusu matam khudingmakta yengsinduna leirami. Adubu masi pumnamakse ningthaudi khangdabanina mipum khudingmakpu loina nungsibirami. Leibak asida ningthaubu minungsi chauba dharma leibagi mipum khudingmakna ningthaugi waritabu sakna sonarami. Pothaba matamda phauba ningthaugi wari ngakta ngairami. Asumna pukchel chauraba ningthau asigi wari asina leibak kayada sandokhirami. Maharani Laisnagi achani manai nupi ama leirami. Nupi asi matam khudingmakta Maharani Laisnagi pukningi awa nungai tanapam oirami. Aduna manai nupi asina Laisnana masa yaudabagi awaba adu ubada manai nupi asi mathwai nungai jaramde. Lai khurumba yabasu khurume adubu karisu kanaramde. Ningthausu kari taugadabano taufam khanglamde. Ningthau loya lakpasu mabukningda nungaijabadi natte. Magi nungsirabi Maharani Laisnagi matau ubada. Asumna matam khara haukirami. Nongma ningthau loya lakpa umangda manai singa sadanba chatlami. Numit ase ningthau loya lakpagi pukning yamna nungaiba ama haurami. Maram masina manai singda sadanba chatlusi haina hauduna sadanba laklibani. Ningthau ado sasum talambadagi warakladuna chauraba hainau pambi amagi makhada phamduna ngaihak potharami. Potharingai matam asida manai sing kharana mabu ngak senduna leirami. Kharana sa tanba chatlami. Asumna ningthau loya lakpa potharingai matamda chauraba hainau pambi adugi usa amada tenawa matai manau ama tonglami. Tenawa matai manau ado ningthau loya lakpa adu yengladuna wari saba hauraklami. Tenawa amomna hairami. Nupa yengune aikhoina tongliba chauraba hainau pambi asigi makhongda ningthau loya lakpase kayada nungaina pothariba. Tenawa labaduna amuk hairei. Iningthau loya lakpase aidi yamna nungsi. Madi mipum khudingmaksu nungsibi. Amadi upal wapal sa nga pumnamaksu nungsibi. Minungsi chauba ningthauni. Adubu ningthau asigi konungda phamnaiba oiriba mabukchel sengdaba kharadudi ningthaugi achengba tanja ngairibani mabuk phattabanina. Ningthauna macha amata yaudribase makhoisi harauribani. Adubu ningthau asidi khangdabanina magi phamnaiba singdo luna chana tawbiribani. Adubu ningthau ase soidana machadi yaurakani. Ningthau asina kari upaina macha yaugani haiba khangdabagini. Wa sitabada tenawa amomna hairami. Nupa nangdi kamaina khangiba ningthaugi macha yaugani haibadi. Asida tenawa labaduna amuk hairaklami. Aikhoina tongliba hainau pambi ase achamba hainau nate laioiraba hainau pambini. Thaina laiga miga samnaringai haktaktagi leiraklaba hainau pambini. Sauraba hainau pambi sida paliba hainau ase achamba hainau nate
asigi hainau ase hektuna purnima numitta thana mapung phana thorakpa matamda hainau asibu charabadi macha soidana yaugani maharani du wa sitabada tinawa amomna adudi aikhoi ining thauloya lakpada haibirasi hainau se magi maharani da pijau haina hairasi maduda tinawa labana aikhoina ngasaidagi ngangnariba mayamse ining thau asi sangagi marol khangmani aduna tarambasu yai aikhoina hairiba mayamse ining thaugi phanaba ngaktani haina hairami ngasaidagi ngangnariba singdo ningthau loya lakpasu tumde tumsinarambani tenawa matai manawna hairiba mayamdo masu loina tarami aduga mabukningdasu khanjarami aigi konungi phamnaiba mantri singsidi mabukchil onthokna sengkhidreda aigi icha yaudaba tanja lauduna makhoina aibu hatnaba aigi achengba tanja yengduna ngaibanidana adubu haujikti ai icha yauraroi haibagi waningai oidre aigi su icha lairani asi khanjaduna mabukningda haraujarami aduga mana pothariba chauraba hainau pambidugi mathakta yengkhatuna paliba hainau singdo yenglami aduga machindasu chonjarami he tenawa matai manau nakhoina aigi awabase ubiduna aigi icha yaunabagi lambi takpirakpagi damak ai nakhoi anibu hainingai leitana thagachari asumna hairaduna hainau ase karamba heksige phajaba hainau ama khalami maduda tenawa amomna ningthau loya lakpana khaliba hainaudo machinna chiktuna heklami aduga ningthauna makhada makhut yaduna hainau ado oktuna magi phurit khawda hapchilani ngaihaki matungda ningthaugi lanmi sing ado sadan ba chatkibadu halaknaduna ningthaugi manakta mana pharakpa sa singdo puduna changlai asumna ningthaudo hainau ado puduna magi sana konung maikei tamna panglaklami ningthau loya lakpa ubada mabuk phatraba mantri singdudi makhoidau yamna sauninglami adubu karibudi tauruni mabuk ningda sauningba khaktani mapan thoknadi tauba ngamlamde ningthau loya lakpado yamna harauna magi maharani laisnagi manakta changlaklami maharani laisna adu hanagi matawgumna magi thongnau mayada phamduna wakhal nungaitana leirami madu ubada ningthauna kaurami maharani su ningthauna kaubaduda onthoraktuna magi nungaitaba matawdo uttana ningthaubu taramna okpiduna nungsiba wari kaya sarami ningthau loya lakpana magi maharani da magi phurit khawdagi phajaraba hainau amunba ado utlami madu ubada maharani na hairami iningthau hainau sidi onthokna phajakreda kadaidagino haiduna hanglami maduda ningthauna kumlaklami umangdagi sa tanba chatpada heklakpani haina maduda maharani na saningladuna sage taurami ningthauna khamladuna hairami ngaikho sakinu maharani hainau ase achamba hainau nati ibanigi icha yaudribase hainau asi charaga icha yaugodoribani ngasai umangda sadan bachatpaduda waraduna ngaihak potharingai tinawa matai manauna wari sabada aina tahobani hairami maharani laisnana adudi karamba matamda sagadoriba hanglami ningthauna purnima numitta thana mapung phana thorakpa matamda hainau ase chagadabani maharani laisnana adudi hayengse purnima numit hayengi ahingda thana mapung phana thorakpa matamda ai charagi asi khanduna hainau ado thamjillami asumna khanduna numittuma lelami nongaladuna sana konungda leiriba mipum khudingmak magi thabak tauraduna leirami numidang taraktuna chak ising chanaraga magi tumba changnarami asumna numittusu purnima numitka oiri thana mapung phana thoraklami maduda maharani laisnado mapuroiba ningthauna piba hainau ado pairaduna thongnauda changlakliba thagi mangaldo yengduna thongnau mayada phamduna khanjarami
ꯍꯩꯅꯧ ꯑꯃꯨꯟꯕ ꯅꯪꯕꯨ ꯆꯥꯔꯒ ꯑꯩꯁꯨ ꯏꯆꯥ ꯑꯃꯇꯗꯤ ꯄꯤꯅꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯨꯔꯨꯝꯗꯨꯅ ꯍꯩꯅꯧ ꯑꯗꯣ ꯆꯥꯔꯝꯃꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯗꯣ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯗꯣ ꯍꯩꯅꯧꯗꯨ ꯆꯥꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯒꯤ ꯃꯤꯔꯣꯟꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯣꯌꯥꯂꯥꯛꯄꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯕꯨꯁꯨ ꯆꯥꯛ ꯀꯧꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯁꯨ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯗꯥꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯕꯨ ꯌꯥꯅꯤꯡꯗꯕ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯅ ꯃꯆꯥ ꯄꯣꯛꯀꯗꯧꯔꯦ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤ ꯃꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯕꯗꯣ ꯃꯈꯣꯏꯗꯤ ꯍꯔꯥꯎꯕꯗꯣ ꯌꯥꯎꯅꯤꯡꯗ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕ ꯁꯥꯁꯤꯟꯅꯗꯨꯅ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯗꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯊꯥꯅ ꯃꯄꯨꯡ ꯐꯥꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ ꯅꯤꯡꯊꯧ ꯂꯣꯌꯥꯂꯥꯛꯄꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯂꯩꯃ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯔꯛꯄꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯌꯦꯡ ꯃꯄꯥꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯍꯨꯠ ꯁꯤꯜꯍꯧꯅꯕ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁꯥꯒꯤ ꯂꯥꯟꯒꯤ ꯊꯥꯡ ꯇꯥ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯁꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯔꯝꯃꯤ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯂꯣꯏꯅ ꯏꯜꯂꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯛ ꯃꯇꯧꯗ ꯅꯤꯡꯊꯤꯕꯤ ꯊꯥꯡ ꯇꯦꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯃꯥꯒ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯀꯌꯥꯒ ꯊꯥꯡ ꯇꯥ ꯍꯩꯅꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯑꯗꯨꯝ ꯉꯝꯂꯝꯃꯤ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯕꯨ ꯄꯥꯝꯅꯗꯨꯅ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯗꯤ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯅꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ ꯃꯥꯒꯤ ꯊꯥꯡ ꯇꯥ ꯇꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧꯗꯣ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯁꯤꯕꯣ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯛꯂꯤꯕꯁꯦ ꯃꯥꯅ ꯊꯧꯁꯥꯗꯕꯒꯨꯝꯅ ꯇꯧꯏ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯗꯨꯅ ꯂꯩꯊꯣꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯃꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯗꯦ ꯃꯥꯒꯤꯁꯤꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯊꯥꯡꯗ ꯇꯥꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃ ꯃꯁꯥꯗ ꯌꯥꯎꯔꯤ ꯑꯇꯩ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏ ꯎꯕꯗ ꯍꯦꯟꯅ ꯀꯦꯊ ꯅꯧꯊꯁꯟꯅꯔꯒ ꯍꯦꯡꯉꯣ ꯇꯧꯁꯟꯅꯩ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯎꯗꯦ ꯃꯁꯥꯗ ꯅꯨꯄꯥꯗ ꯏꯔꯥꯡꯁꯨ ꯇꯧꯁꯤꯟꯗꯦ ꯌꯥꯝꯅ ꯆꯝꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯗꯨꯅ ꯂꯩ ꯑꯁꯤꯅꯅꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯕꯨ ꯄꯥꯝꯖꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯗꯣ ꯁꯣꯝꯗ ꯀꯣꯅꯨꯡꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤꯕꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯄꯥꯟꯗ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯍꯧꯔꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯗꯣ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯃꯄꯥꯜꯗ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯁꯦ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯆꯠꯍꯟꯈ꯭ꯔꯣ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯩꯅ ꯑꯩꯒꯤ ꯏꯍꯩ ꯇꯝꯗꯨꯅ ꯂꯩꯖꯕ ꯑꯗꯣ ꯃꯈꯣꯏꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯁꯦ ꯅꯪꯕు ꯅꯨꯡꯁꯤꯕꯒꯤ ꯄꯥꯝꯕꯒꯤ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯒꯗꯕꯅꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯤ ꯑꯇꯤꯊꯤꯅꯤ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯍꯦꯂꯩꯃꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯁꯨ ꯊꯥꯡꯗ ꯇꯥꯗ ꯂꯥꯟꯒꯤ ꯀꯥꯡꯂꯣꯟ ꯃꯄꯨꯡ ꯐꯥꯅ ꯍꯩꯗꯨꯅ
मागी लेबाकी सासोन यावबा हौरक्लमी असुमना मखोय पुन्ना लेमिनदुना नुंगाइना मतम खरदी लेरमी नोंमा निंगथौ लोया लाकपा अदु मागी लेबाकी मनुंग चलिबा उमंग सिंधु यामना साथीबा सा कई कया अमा थोकले हाइबगी पाउसिंग मागी लेबाकी खुंजा सिंगना वकटलमी खुंजा सिंगना लोइजबा सा सिंग अदु येन गानु सन समु सगोल हामे यावना चिंगबा कया अमा उमंग अदुदगी थोरकपा सा कई अदुना नोंमा नोंमगी चाबा असुम हौरक्लमी पाउ असे नोंमा नोंमगी असुम हेंजिलक्लबनिना निंगथौ लोया लाकपा मागी कोनुंगदा नुंगाइना लेथोकपा ngamdre खंगहौदना थोरकलिबा थौदोकसिंग असिदा निंगथौसु मकोक साबा हाइबदो ओइरमी अदुगा मागी कोनुंगी फमनाइबा मंत्री सिंगसु तानरमी अदुबु मागी मंत्री फत्तबा खरनदी निंगथौबु उमंगदा चटलनिंगी अदुगा उमंगदा लेरिबा साकै सिंगदुना चादुना हाथिबा पामलमी अदुबु राजकुमारी हेलैमनदी मपाबु निंगथौबु हाना चटलनिंगमदे थोकलिबा थौदोकसिंगसिना निंगथौना मागी महारानी लेस्नादा मागी पुकनिंगी नुंगाइतबसिंग अदो लोइना हाइरमी मपुरोइबा निंगथौगी पुकनिंगी अवाबसिंगदो महारानी लेस्नाना थेमजिनबिरमी अदुगा असुमना हाइरमी इनिंगथौ लेबाक असे अवाबा तारे अदुबु इनिंगथौसु पुकनिंग हंथबिगनु पुंगमक मपुंग मंगोंदा पुकनिंग चंगना खुरुमगा लोइना फगनी यामना काहेनसु वाबिगनु हाइरमी निंगथौ लोया लाकपदो मागी लेबाकी मनुंग चलिबा उमंग अदो हयेंग नोंगानबगा चटलनी हाइरमी अदुदा मचानुपी राजकुमारी हेलैमना मपा निंगथौदा मासु उमंगदा लाकपदो यावजगे इपा इबुंगो हाइजरमी अदुबु मपा लोया लाकपना मचानुपी अमत्ता यावजबी अदुबु उमंगदा चटलबदी सा कै थेंगनरगा खुदोंग थीबा नंगनी खंदुना मचाबु खोंचट असिदा यौहनिंगदबगी यारमदे उपाय लेत्रबी मचा हेलैमना मपाना उमंग माइकई पांखिबदो येंगलदुना लेहौरी निंगथौ लोया लाकपा मागी मनाइसिंगा लोइनना असुम लाकपना उमंग अदो यौरकले अदुगा उमंग मनुंगदा चंगलक्लमी कदोमदगिनो खंगदे चावरबा कई अमा मोंगसोंग अमदगी थोरक्लमी कई अदु उबदा निंगथौना मागी मनाइसिंगदा कई अदुबु फानबा याथंग तौरमी कई अदो मपांगल यामना कलमी अदुना निंगथौना मागा ओइना लंबानरगे खलमी असुमना चावरबा कई अदुगा निंगथौगा अकनबा मवोंगदा लान सोकनरमी ममैदा निंगथौ लोया लाकपना कई अदुगी मकोक कक्थतुना हातखिरमी असुमना कई अदो हातख्रबा मतुंग निंगथौ लोया लाकपसु मसादो खरा चोकथरमी अदुगा असोक अपन कयासु यावरमी निंगथौगी मनाइसिंगना निंगथौदो सोकपना उमंग अदुगी अकोइबा मनाक नकपदा युमगुंबा लेब्रा येंगलकपदा अरापदा युम मचा अमा लेरिबदो उरक्लमी अदुदगी निंगथौ लोया लाकपगी मनाइसिंगना निंगथौबु थांगदुना पुरगा युम अदुगी मनाकता लाकलमी युम अदो यौरदुना युम अदुगी थोंग अदो थिल्लदुना कना कना लेगे हाइना कौरमी असेंगबदी युम असे मित्रंग यामना हाइबी हिंचाबी अमगी युमनी मनुंगदा हिंचाबी अदु मागी मित्रंग सानदुना लेरिंगै मपानदा मीना कौबगी मखोल ताबदुदा मागी हिंचाबीगी मसक अथीबदो लोसिलगा मसक मतौ फजरबी लैसाबी अमा ओलदुना युम अदुगी थोंग अदो हांगदोरक्लमी निंगथौ लोया लाकपबु मनाइसिंगना थांगदुना उरकपदुदा हिंचाबीना हाइरमी इनिंगथौ असिदी कैदौबा यावरगे निंगथौगी मनाइसिंग अदुना इबेमा इनिंगथौ असे उमंगदा चावरबा कई अमगा लांथेंगनबदा सोकलिबनी अदुना युम असिदा ngaihaktangdi asokpa ase layengjage khanduna ujarakpani मधुदा हिंसाबीना यानी यानी निंगथौगी मनाइसिंग चंगबिरौ असि हाइदुना कौशिलनी निंगथौबु फमुंगदा पोथाहंदुना मागी असोकपा अदो मनाइसिंगना सेबा तौरमी हिंसाबीना निंगथौ लोया लाकपगी फजरबा सवोंग साबान अदो उबदा निंगथौबु हिंसाबीना पामजरदुना निंगथौ लोया लाकपगी अनाबगी सेबादा यावरमी अमसुंग हिंसाबीना माना सेमजबा हिदाक अमा निंगथौदा पिथक्लमी हिदाक अदो थक्लबा मतुंग निंगथौ अदो ngaihakki matung wakhal taraklami aduga magi manakta phamduna
सेबा तौरमलिबा मसक फजबी अदुदा येंगलगा हाइरक्लमी इबेमा नंगदी कनानो हिंसाबी अदुना इनिंगथौ आई युम असिदा इतोमता लेजबनी लाइबक थिरदुना इपा इमासु काइनख्रे इतोमता उमंग असिदा युम मचा अमा सारदुना अफंगबा थबक खरा सुजदुना लेजबनी वा सिताबदा निंगथौ लोया लाकपगी थमोइदा मिनुंगसि पोक्लमी अदुगा निंगथौना हाइरमी ओ अदुदी नंदी ओंथोकना वाना लेरिदको असुमना नुमित असिमा निंगथौगी अनाबना मरम ओइदुना निंगथौ लोया लाकपा अमसुंग मागी मनाइसिंग कोनुंगदा हनबा ngamlamde hayeng nongalaga oina konungda halasi hainaraduna numit asima hingsabigi yumda leirami numit sima hingsabina ningthau loya lakpagi seba phajana tawbiduna ningthauna magu pamnaba nungsibinaba tawrami asumna ningthau loya lakpa hingsabigi seba aduda peladuna hingsabibu pamba nungsiba horaklami nongaladuna ningthaugi manaisingdo hawgatuna magi mathau tawraduna leirami aduga sana konungda amuk hannaba haiduna loisilami adubu ningthau loya lakpadi hingchabigi masak matau phajaba amadi mabu luna tawbibadu ubada mayum konungda haninglamde adubu ningthau ama oirabanina handabadi yaramde asumna ningthausu naba khara pharaduna konungda chatnaba thokirami ningthauna konung chatlamdaida hingsabina olabi masak matau phajarabi nupiduda hairami ayya muklakani nang aibu ngairamu hairamduna ningthau loya lakpa manai singaloinana konungda chatkiram asumna hek chatkibaga hingsabina khalam masigi ningthau ase masaksu yamna phajai mabuksu yamna phai aduna aisu ningthau asida laisindaba yade magi thamoi khudum chandaba yade khalam aduga mathamoi pena umang adu sinthungna ninba makhai noklami asumna ningthausu konung yoraduna changlaklami Maharani Laisnaga magi machanopi helaimaga chensilaktuna ningthaubu taramna oklami aduga magi kada pothahalami machanopi helaimana hairami ipai bunga kaitobogino asukthina soklibase mapa ningthauna thokiba thaudoksindo machanupida pauloina tamlami asumna nongma haukibana ningthau loya lakpasu masa kankhatlaklami masada lairamba anabasingdo loina phakre ningthaudo hanaga manadaba mawong matau khara urakpaduda Maharani Laisna kharadi jingnajarami karino iningthausibu hanaga manade yamna onbagumna tawi umangda chatlubadagi haina mabukningda khanjarami adubu matam khara yengthoke khalladuna karimata hairamde asumna ningthau loya lakpa naba pharabanina umangda masak phajabi olabi hingsabido uninglami aduga leibak miyamgi awaba tabagi namada umangda manai singpuduna chatlami aduga hingsabi adugi yumda changduna ningthaudo hingchabigi mitrangda pungsum sumkirami umangi sa kaising asisu hingchabina mitrang tawduna umang asigi akoibada tariba punjasingda thawoina wahalibani ningthau loya lakpa hingsabibu magi anisuba Maharani oihaninglami hingsabi asigi mitrang zaduna sumkibana ningthau loya lakpa hingsabina haibata yarami magi konungi thabak thorom kayasu tawgoni khanglamde matam pumnamakta hingsabigi manakta chatkadawbagida hotnarami asigumba ningthaugi honglakliba mawong mataw asida Maharani Laisna amadi machanupi Rajkumari helaimadi yamna penjaramde amaromda sana konungi phamnaiba mabuk phattabasingdudi ningthaugi ahongba asida haraurami Rajkumari helaima amadi Maharani na haijarabasu tabikidre ningthaudi maramdi hingsabigi mitrangna sumkibana mapa ningthaugi honglakliba matause Rajkumari helaima yamnadi penjaramde asumna mapa ningthauna laibaki thabak thoramda mai onsilaktabadagi machanupi Rajkumari helaimana konungi amadi laibaki thabakta maipunana tawrami asumna ningthau loya lakpa hingsabina sumkibadagi hingsabigi umangi yumda laiki
ꯃꯇꯝ ꯈꯔ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯎꯃꯪꯒꯤ ꯌꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡ ꯍꯤꯡꯆꯥꯕꯤꯅ ꯅꯤꯡꯊꯧꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯦꯡꯂꯁꯤ ꯏꯅꯤꯡꯊꯧ ꯁꯅꯥ ꯀꯣꯅꯨꯡꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤꯗꯤ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯌꯥꯔꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯏꯅꯥꯏꯁꯤꯡ ꯍꯌꯦꯡꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯂꯥꯛꯂꯒꯅꯤ ꯇꯝꯂꯨꯔꯣ ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯑꯩꯕꯨ ꯂꯩ ꯆꯥꯏꯗꯨꯅ ꯑꯣꯛꯂꯝꯒꯗꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯍꯤꯡꯆꯥꯕꯤꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯐꯖꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯣ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯂꯝꯕꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯂꯩ ꯆꯕꯨꯟ ꯆꯕꯨꯟ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤꯅ ꯇꯣꯡꯂꯛꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯂꯩꯁꯤꯡ ꯑꯗꯣ ꯆꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯤꯌꯥꯝꯗ ꯍꯤꯡꯆꯥꯕꯤꯗꯣ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯁꯦ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯃꯤꯇ꯭ꯔꯪ ꯇꯧꯕꯤꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯃꯥꯇꯣꯟ ꯑꯗꯨꯕꯨ ꯍꯦꯂꯩꯃꯅ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯍꯥꯞꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯥꯒꯤ ꯁꯥꯁꯣꯟꯗ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯊꯧ ꯈꯪꯂꯕꯁꯨ ꯃꯤꯇ꯭ꯔꯪꯅ ꯁꯨꯝꯈꯤꯕꯅ ꯈꯪꯗꯕꯒꯨꯝꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯟꯅ ꯆꯠꯅꯔꯛꯇꯕ ꯀꯌా ꯑꯃ ꯆꯠꯅꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯑꯣꯏꯍꯜꯂꯝꯃꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯃꯥꯇꯣꯟꯕꯨ ꯌꯥꯝꯅ ꯇꯥꯊꯤꯔꯝꯃꯤ ꯃꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯋꯥꯍꯜꯂꯤꯕ ꯑꯃꯗꯤ ꯀꯣꯅꯨꯡꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯃꯃꯥꯇꯣꯟꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯍꯧꯔꯝꯃꯤ ꯍꯦꯂꯩꯃꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯃꯃꯥꯇꯣꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯑꯃꯗꯤ ꯃꯆꯦꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯑꯍꯟ ꯂꯩꯁꯅꯥꯕꯨ ꯍꯥꯠꯄ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯑꯁꯤ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯂꯥꯟꯒꯤ ꯀꯥꯡꯂꯣꯟ ꯌꯥꯝꯅ ꯍꯩꯕ ꯃꯔꯝꯅ ꯄꯥꯛ ꯍꯥꯠꯄꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯄꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯗ ꯍꯦꯂꯩꯃꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯊꯧꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯃꯤꯇ꯭ꯔꯪꯅ ꯁꯨꯝꯈꯤꯕꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯊꯛꯇ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯅ ꯃꯟꯇ꯭ꯔꯤ ꯐꯝꯅꯥꯏꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒ ꯁꯤꯟꯅꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯕꯨ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯐꯝꯅꯥꯏꯕꯁꯤꯡꯗꯨꯒ ꯂꯩꯕꯥꯛ ꯑꯗꯣ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯑꯁꯥꯕ ꯃꯨꯔꯇꯤꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯁꯨ ꯎꯗꯕꯒꯨꯝ ꯈꯪꯗꯕꯒꯨꯝ ꯂꯩꯔꯝꯃꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯂꯣꯏꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯒ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯃꯥꯇꯣꯟꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯅ ꯁꯣꯝꯗ ꯑꯃꯨꯛ ꯍꯦꯂꯩꯃ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯊꯧꯔꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯦ ꯃꯈꯣꯏꯅ ꯆꯥꯒꯗꯕ ꯆꯥꯛꯇꯨꯗ ꯍꯨ ꯍꯥꯞꯄꯨ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯁꯦ ꯍꯥꯠꯀꯗꯕꯅꯤ ꯃꯆꯥꯅꯨꯄꯤ ꯍꯦꯂꯩꯃꯁꯦ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯨꯄꯤꯅꯤ ꯃꯃꯥꯁꯤꯃꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯍꯦꯂꯩꯃꯁꯦ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯦꯂꯩꯃꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯅꯣꯡꯃ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯃꯥꯇꯣꯟ ꯑꯗꯣ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯑꯗꯣ ꯎꯠꯊꯣꯔꯛꯇꯨꯅ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯃꯟꯇ꯭ꯔꯤ ꯐꯠꯇꯕꯁꯤꯡꯗꯣ
ꯃꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯌꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨꯅ ꯑꯩꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯁꯨꯝꯗꯨꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯍꯥꯔꯥꯅꯤ ꯑꯍꯟꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯣ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯂꯛꯄꯗ ꯂꯩꯁꯅꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯍꯟꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪꯗꯨ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯁꯨꯝꯁꯪꯗꯨ ꯌꯧꯔꯕꯗ ꯍꯦꯂꯩꯃ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯍꯟ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯅꯥꯏ ꯅꯨꯄꯤꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯍꯧꯒꯠꯄꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯧꯕꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯗꯣ ꯍꯥꯟꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯩ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯗꯣ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯏꯅꯥꯏ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯩꯁꯨꯝꯁꯪ ꯇꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯀꯥ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯣ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯅ ꯃꯆꯥꯏꯕꯦꯝꯃ ꯍꯦꯂꯩꯃꯕꯨ ꯆꯥꯛꯇ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯖꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯍꯦꯂꯩꯃ ꯃꯃꯥ ꯃꯆꯥꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯦꯂꯩꯃꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯃꯃꯥꯇꯣꯟ ꯑꯣꯏꯔꯤꯕ ꯍꯤꯡꯆꯥꯕꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤꯃꯇ ꯋꯥꯕꯤꯒꯅꯨ ꯍꯧꯔꯦꯟ ꯀꯩꯁꯨꯝꯁꯪ ꯑꯁꯦ ꯁꯪꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯊꯣꯡꯖꯥꯎ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯃꯤꯅ ꯀꯅꯥ ꯈꯪꯅꯗ꯭ꯔꯕ ꯊꯣꯡ ꯃꯆꯥ ꯑꯃ ꯂꯩ ꯊꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯌꯧꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤ ꯈꯔꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯍꯦꯂꯩꯃꯒꯤ ꯆꯥꯛꯇ ꯍꯨ ꯍꯥꯞꯇꯨꯅ ꯀꯩꯁꯨꯝꯁꯪꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯍꯦꯂꯩꯃꯗꯣ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯔꯕꯗ ꯂꯩꯁꯅꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯄꯨꯔꯛꯂꯝꯕ ꯆꯥꯛꯇꯣ ꯑꯣꯏꯅ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯂꯥꯟꯃꯤ ꯐꯠꯇꯕꯁꯤꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯃꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯅ ꯄꯤꯔꯝꯕ ꯍꯨ ꯌꯥꯎꯕ ꯆꯥꯛꯇꯣ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯨ ꯌꯥꯎꯕ ꯆꯥꯛꯇꯣ ꯆꯥꯍꯧꯔꯦ ꯃꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯟꯗꯨꯅ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯅꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯍꯤꯡꯆꯥꯕꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯍꯤꯡꯆꯥꯕꯤꯗ ꯇꯝꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯋꯥꯡꯂꯩ ꯌꯨ ꯃꯌꯥꯝ ꯑꯃ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ꯫ ꯋꯥꯡꯂꯩ ꯌꯨ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯂꯥꯟꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯉꯥꯎꯗꯨꯅ ꯇꯥꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯀꯩꯁꯨꯝꯁꯪꯒꯤ ꯁꯣꯗꯣ ꯂꯣꯟꯅ ꯂꯧꯊꯣꯛꯇꯨꯅ ꯁꯣ ꯑꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯦꯂꯩꯃꯅ ꯍꯥꯏꯕ ꯅꯣꯡꯆꯨꯞ ꯊꯪꯕꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯎꯍꯧꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯁꯨꯝ ꯆꯦꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯒ ꯈꯔ ꯂꯥꯞꯊꯣꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯗꯣ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯁꯨ ꯃꯃꯥꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯨ ꯎꯕꯗ ꯑꯗꯨꯋꯥꯏꯗ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯜ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯎꯈꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯝꯂꯒ ꯏꯁꯤꯡ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯊꯣꯔꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯏꯁꯤꯡꯅ ꯇꯔꯨ ꯇꯔꯨ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯩꯃꯗꯣ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯃꯥꯁꯨ ꯈꯔ ꯊꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯇꯣꯟ ꯑꯃ ꯍꯦꯛꯇꯨꯅ ꯃꯃꯥꯒꯤ ꯂꯥꯇꯣꯟꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯗꯣ ꯏꯁꯤꯡ ꯑꯗꯣ ꯊꯛꯄꯗꯒꯤ ꯈꯔ ꯐꯔꯛꯂꯦ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯤꯔꯛꯂꯕꯗꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯞꯅ ꯎꯔꯤꯕ ꯎꯃꯪꯗꯣ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯂꯩꯔꯁꯤ ꯍꯥꯏꯅꯗꯨꯅ ꯎꯅꯥꯅ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯂꯩꯔꯝꯃꯤ꯫
ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯁꯤꯔꯕ꯭ꯔꯥ ꯌꯦꯡꯅꯕ ꯂꯥꯟꯃꯤ ꯊꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯊꯥꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯃꯥ ꯃꯆꯥꯗꯣ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗ ꯂꯩꯔꯝꯗꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯗꯣ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯕꯨ ꯊꯤꯅꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗꯤ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯎꯃꯪꯂꯣꯝꯗ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯑꯃꯗꯤ ꯃꯃꯥꯗꯣ ꯎꯀ꯭ꯔꯣꯡ ꯑꯃꯒꯤ ꯑꯍꯣꯕꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯤꯔꯕꯁꯨ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯍꯥꯔꯥꯅꯤꯗꯨꯅ ꯈꯜꯂꯝꯃꯤ, ꯎꯃꯪꯗ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯎꯃꯪꯒꯤ ꯁꯥ ꯀꯩꯁꯤꯡꯗꯨꯅ ꯆꯥꯗꯨꯅ ꯍꯥꯠꯂꯝꯂꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯥꯛ ꯑꯗꯣ ꯄꯥꯜꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯗꯣ ꯎꯍꯩ ꯆꯥꯅꯕ ꯈꯔ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯎꯃꯪꯗ ꯎꯍꯩ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯔꯛꯇꯨꯅ ꯍꯩꯅꯧ ꯈꯔ ꯄꯥꯜꯂꯤꯕꯗꯣ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯐꯣꯏ ꯈꯔꯁꯨ ꯍꯦꯛꯇꯨꯅ ꯂꯥꯛꯄꯗ ꯍꯥꯟꯅ ꯍꯤꯡꯆꯥꯕꯤꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯣ ꯎꯔꯛꯂꯝꯃꯤ꯫ ꯍꯦꯂꯩꯃꯅ ꯈꯜꯂꯝꯃꯤ, ꯀꯅꯥꯒꯤ ꯌꯨꯝ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯤꯕꯨ? ꯑꯁꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯗꯕ ꯃꯔꯝꯅ ꯌꯥꯝꯅ ꯃꯣꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯐꯨꯜ ꯋꯥꯏꯐꯨꯜꯁꯨ ꯌꯥꯝꯅ ꯊꯥꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯃꯅꯥꯇꯣꯟ ꯈꯨꯝꯗꯨꯅ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛ-ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯏꯅ ꯍꯤꯡꯆꯥꯕꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯀꯥꯏꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠ-ꯆꯩ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯁꯦꯒꯥꯏꯕ ꯀꯌా ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯦꯂꯩꯃꯅ ꯎꯔꯝꯃꯤ꯫ ꯍꯦꯂꯩꯃꯅ ꯁꯦꯒꯥꯏꯔꯕ ꯆꯦ ꯑꯃ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯃꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯔꯤꯕꯗꯣ ꯎꯕꯗ ꯍꯦꯂꯩꯃ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯃꯥꯇꯣꯟꯕꯨ ꯍꯥꯠꯄꯒꯤ ꯂꯝꯕꯤ ꯐꯪꯂꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎ ꯑꯁꯦ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯨꯅꯕ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯃꯃꯥꯅ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯊꯦꯡꯅꯔꯒꯦ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯃꯥꯅ ꯎꯍꯩ ꯍꯦꯛꯄ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯍꯥꯠꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯄꯦꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯦ ꯃꯆꯦꯠ ꯑꯗꯨꯗ ꯏꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧ ꯑꯗꯨ ꯎꯃꯪꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯊꯥꯏꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯁꯥꯗꯥꯟꯕ ꯂꯥꯛꯄꯗ ꯄꯣꯊꯥꯈꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯕꯨꯅꯤ ꯃꯈꯣꯏꯅ ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯗꯤ ꯈꯪꯗꯕꯅꯤꯅ ꯍꯩꯅꯧ ꯑꯗꯣ ꯑꯆꯝꯕ ꯆꯨꯝꯅꯒꯤ ꯍꯩꯅꯧ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯦꯟꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯊꯥꯏꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯇꯣꯡꯂꯝꯕ ꯇꯦꯅꯋꯥ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯑꯃꯨꯛ ꯍꯩꯅꯧ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯋꯥꯔꯤ ꯑꯗꯣ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯀꯔꯤꯅꯣ ꯈꯪꯂꯗꯨꯅ ꯉꯥꯏꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯄꯥꯅ ꯈꯪꯕꯒꯨꯝꯅ ꯁꯥ ꯉꯥꯒꯤ ꯃꯔꯣꯜ ꯈꯪꯕꯅꯤꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯋꯥ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯂꯥꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯦꯡꯉꯣ ꯇꯦꯅꯋꯥ ꯑꯃꯣꯝ, ꯍꯩꯅꯧ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯃꯁꯛ ꯃꯇꯧꯗ ꯊꯥꯡ ꯇꯥꯒꯤ ꯂꯥꯟ ꯀꯥꯡꯂꯣꯟ ꯁꯨꯅ ꯍꯩꯔꯤꯕꯤ ꯅꯨꯄꯤ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯥꯏꯅ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯑꯋꯥ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯗ ꯇꯥꯕꯗꯒꯤ ꯃꯆꯥ ꯌꯥꯎꯖꯗꯕ ꯑꯗꯣ ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧ ꯑꯁꯤ ꯆꯥꯔꯒ ꯃꯆꯥ ꯄꯣꯛꯀꯅꯤ ꯈꯪꯕꯗꯒꯤ ꯍꯩꯅꯧ ꯑꯁꯤꯕꯨ ꯑꯃꯣꯝ ꯅꯪꯅ ꯍꯦꯛꯄꯤꯗꯨꯅ ꯄꯤꯈ꯭ꯔꯒ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯗ ꯄꯤꯖꯗꯨꯅ ꯐꯪꯖꯈꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯅꯤ꯫ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯎꯃꯪꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯁꯛ ꯐꯖꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯇꯧꯅꯤꯡꯕꯗꯒꯤ ꯅꯤꯡꯊꯧꯕꯨ ꯃꯤꯇ꯭ꯔꯪꯅ ꯁꯨꯝꯗꯨꯅ ꯊꯝꯂꯒ ꯃꯍꯥꯔꯥꯅꯤ ꯑꯍꯟ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯍꯦꯂꯩꯃꯕꯨ ꯍꯥꯠꯂꯒ ꯃꯥꯅ ꯂꯩꯕꯥꯛꯁꯤꯗ ꯅꯤꯡꯇꯝꯅ ꯄꯥꯟꯕꯗꯣ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯀꯗꯕ ꯄꯥꯝꯕꯩꯗꯤ ꯑꯩꯈꯣꯏꯅ ꯇꯣꯡꯂꯤꯕ ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯂꯨꯔꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯇꯕꯨ ꯍꯥꯠꯂꯒ ꯍꯤꯡꯆꯥꯕꯤꯁꯦ ꯁꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯇꯦꯅꯋꯥ ꯑꯃꯣꯝꯅ
ꯑꯣ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯁꯦ ꯑꯗꯨꯗꯤ ꯃꯃꯥꯇꯣꯟ ꯍꯤꯡꯆꯥꯕꯤꯕꯨ ꯍꯥꯠꯅꯕ ꯄꯥꯝꯕꯩ ꯑꯁꯦ ꯈꯪꯖꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯂꯥꯕꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯨꯝꯅ ꯁꯥ ꯉꯥꯒꯤ ꯃꯔꯣꯜ ꯈꯪꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯍꯤꯡꯆꯥꯕꯤꯕꯨ ꯍꯥꯠꯇꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯂꯩꯕꯥꯛ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯦꯅꯋꯥ ꯃꯇꯩ ꯃꯅꯥꯎꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯁꯥ ꯉꯥꯒꯤ ꯃꯔꯣꯜ ꯈꯪꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯇꯥꯔꯕ ꯇꯨꯡꯗ ꯃꯃꯥꯇꯣꯟ ꯍꯤꯡꯆꯥꯕꯤꯕꯨ ꯍꯥꯠꯅꯕ ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯗꯣ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯣ ꯐꯥꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯉꯥ ꯑꯗꯣ ꯍꯥꯠꯂꯗꯨꯅ ꯍꯤꯡꯆꯥꯕꯤꯕꯨ ꯃꯃꯥꯡꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯗꯨꯅ ꯁꯤꯕꯗꯣ ꯌꯦꯡꯅꯤꯡꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯣ ꯏꯁꯤꯡ ꯌꯥꯎꯔꯕ ꯄꯨꯟ ꯑꯃꯗ ꯌꯣꯛꯇꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯉꯥ ꯑꯗꯣ ꯏꯁꯤꯡꯗ ꯑꯁꯨꯝ ꯂꯩꯕꯅꯤꯅ ꯑꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯉꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯗꯤ ꯁꯤꯔꯝꯂꯅꯤ ꯈꯟꯗꯨꯅ ꯂꯩꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯧꯔꯒ ꯄꯨꯟꯅ ꯍꯥꯠꯀꯦ ꯈꯟꯕꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯀꯣꯅꯨꯡꯗ ꯆꯥꯎꯔꯕ ꯀꯨꯝꯃꯩ ꯑꯃ ꯁꯤꯟꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯦ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯀꯨꯝꯃꯩ ꯑꯁꯦ ꯁꯤꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯉꯥꯏꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯇꯥ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯀꯨꯝꯃꯩꯒꯤ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯂꯤ꯫ ꯍꯌꯦꯡꯁꯦ ꯀꯨꯝꯃꯩꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯍꯤꯡꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯥꯒꯗꯕ ꯆꯥꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯍꯨ ꯆꯦꯜꯂꯕ ꯆꯥꯛ ꯑꯣꯏꯅ ꯑꯣꯜꯍꯟꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯗꯨꯅ ꯀꯨꯝꯃꯩ ꯑꯗꯣ ꯍꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯤꯅ ꯁꯤꯜꯂꯤꯕ ꯆꯥꯛꯇꯣ ꯆꯥꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯃꯩ ꯑꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯁꯨ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯣ ꯄꯨꯗꯨꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯝꯃꯩ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯃꯤꯌꯥꯝꯕꯨ ꯆꯥꯛ ꯑꯗꯣ ꯆꯥꯅꯕ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯃꯤꯌꯥꯝꯕꯨ ꯆꯥꯛ ꯑꯗꯣ ꯆꯥꯕꯤꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯆꯐꯨ ꯑꯗꯨꯗꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯉꯥ ꯑꯗꯣ ꯃꯕꯨꯛꯇ ꯂꯦꯟꯈꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯃꯃꯥꯇꯣꯟꯗꯣ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯥꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯛ ꯑꯗꯣ ꯑꯣꯜꯂꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ ꯂꯥꯜꯂꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯃꯗꯤ ꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯂꯩꯃꯅ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯏꯄꯥꯕꯨ ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯅ ꯁꯨꯝꯈꯤꯕꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯣꯠꯈꯤꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯁꯨ ꯁꯤꯔꯣ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯣ ꯃꯀꯣꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯉꯥ ꯑꯗꯨ ꯁꯤꯔꯕꯅꯤꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯅ ꯊꯝꯂꯝꯕ ꯍꯨ ꯆꯦꯜꯂꯕ ꯆꯥꯛ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯥꯛ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ꯫